MSTV mieng tabiri vasingbu nomaitham kajalna khurumjari. Hauzik nunthilgi oiba pau pizari. District Health Society Kaksing na sinduna Community Health Center Weekly Health Melagi thorom ama ngasi Kaksing CIC Complex da pangthokre. National Health Mission Manipur gi mieng makha da pangthokpa thorom aduda gynae, surgery, pediatrics, ENT, skin, eye amadi psychiatric yauna tongan ba anaba singi specialist doctor singna saru yaduna mioi kaya lemna layengki. Health Mela adugi manung sanna Pradhan Mantri Suraksit Matrikwa Abyangi Extended Program gi makhada pangthokpa Miron Bisingi Khudol gi kuntaruk suba thorom so pangthokhi. Hariba Mirol Bisingi Khudol gi thorom aduda Kaksing District ki tongan ba relief camp singda leiba Mirol bi amadi angang nongna chenbi mama sing bolem na layeng bagi mathakta hidak langthak yauna tongan ba chana thakna ba potlam kaya so piduna pukning thoki. Ngasigi weekly health mela gi thorom adugi matangda Kaksing District ki CMO TS Rajena thorom asi leibak asida leiriba mipum khudingmakta ana layeng gi khudong saba phanganaba Paikat Liba Health Week asigi manung sanna pangthokpani. Thorom asida Caesar Hospital gi tongan ba specialist doctor sing yauna doctor kayana relief camp ta leiriba mioi sing yauna mioi kaya da lemna layeng ba lemna hidak piba amadi lemna test tawagi khudong saba sing asi piri. Maram asina asigumba miyam da kanaba piriba thorom sing asi miyam na kanaba lahoba mathau tai haiki. Amarom da Mirol Bising gi khudol gi thorom adugi matang da State Maternal Health ki State Nodal Officer Dr. Mina Seramna thorom ase Manipur gi ching amasung tamgi mafam kaya da pangthoktuna Mirol Bising da makal kaya gi kanaba pinaba pangthokpani. Ngasi su district ase da leiba relief camp sing da leiba Mirol bi amadi nauna angang semba mama sing da kanaba kaya piba ngamle ase guma thorom ase makha tana so pangthokhigani haiki. Ayushman Bhava program gi makha da pangthok seba merani Ayushman Bhava Hariba program asi hokiba September tang 30 ta Ministry of Health and Family Welfare Department launch to bikiba Bharat laiba mipum khudima masa phana amasung kunsi nungsana laina pagi pandam na seng kiba adumba kanaraba health ki scheme program gi health subcenter khudimakta phana thanj khudigi mera pangthok khare aduga loina na ngasigi sina sigi level da pangthok merani Kukim Netian Singh na chahi asigi me ahumda Bisnupur District ke Torbung area da yumai thaba amadi mihat mipun chatharakpa thingnana ba hotnaba dagi hauduna Kukim Netian Singh na chatharakhiba lan asida Manipur ngamkhai ngakna bagi damak thodang laurakhiba Arambai Tengol gi lekhidraba athoba singi mafamda langban haisoi amadi chaklen katuna ikai khumnaba utkre ngasi Kaksing District ke Kaksing Kaithal macha manakta leiba Naudam Bazar Community Hall da lamdam adugi nupi sing amasung G Sankardar Sharma Kaksing Pajilai kaina punna sinduna pangthokhiba thoram aduda chathariba lanfam asida ireibak iramdangi damak thawai kakhraba Arambai Tengol gi athoba 12 gi mafamda Arambai Tengol gi athoba sing yauna mafam adugi miyamna minute ani tumina leptuna ikai khumnaba utkhi hailei amadi langban haisoi katlaba tungda punna chaklen amasu saminakhi Me ahumdagi hauduna Manipur da thokliba irangda imaleba ki damak thawai kakhraba athobo singi mafamda transgender letrabi parody amadi makeup artist singna sinduna Kaksing lamkhai da maira katuna ikai khumnaba utpaga loinana minute ani tumina leptuna lekhidraba athobo singna mapugi lekolda ingna chikna leirunaba thongni jakhre Lusilakpada long live Manipur Manipuri ngamkhai kaiba yaroi imalebak na yaifare haiba kholausu lauki Humpuk mapalak suba wildlife 23 ga mai leinana our wildlife our pride haiba thimda awareness cum prize distribution gi thoram ama kiamba ningseng sanglen Bisnupur Forest Division na sinduna ngarang pangthokre thoram adu da DC Bisnupur L Bikram DFO Bisnupur Dr. Rebecca Soibam Chanu amadi SP Bisnupur K Megasandrana athoiba mithunglen sen oina saru yaki Thoram aduda Bisnupur District ke manungda leiba wildlife activist sing Dr. S. Roman, Anis Ahmad, I. Ivom Sayangna wildlife rescuer sing amadi wildlife ka mari leinaba activities kaya da thabak tawriba organization sing da cell amadi citation mana oina piduna ikai khumnaki
लोइनना साहिसिदा वाइल्डलाइफ कंजर्वेशन गा मरी लेनना पांगथोखिबा पेंटिंग स्लोगन ड्राइंग कंपटीशन सिंगदा मकोक मथंग तारबा महिरोय सिंगदसु सेल अमदि साइटेशन पिदुना पुकनिंग थवतखि DCL विक्रमना फोंदोखिबदा अखोइगी इपाइबु सिंगना चिंग पाट तुरल मसक खंगना उमंग कया कंदुना लागली मसी अखोइना महालगदी वागादौरिबा असि अखोइ अमदि अखोइगी तुंगी मिरोलनि मसी मिपुम खुदिंगमकना खंगमिनबा अमदि रेस्पोंसिबल सिटीजन अममम ओइनबा थौदांग लौमिनबा चंगे हाइखि चारों सुरोंदगी इपा इपुना एनवायरनमेंट से कल्लगा अखोइ थंबिरमे लोकताक से कल्लगा थंबिरमे कैबुल लमजाव से कल्लगा थंबिरमे फॉरेस्ट मैम से कल्लगा थंबिरमे अदो हुजि अखोइ लोइना कांथल से हाइरिराबा अखोइगी चारों सुरोन अखोइगी केनो डिसेंडेंट्स मैम दो अदुगी दमकते जो कोई थंबिरबा मुचांगे सुमी को अखोइ आर्ट की टेंपरेचर से एवरी ईयर राइज हो रहे ग्लेशियर्स मेल्ट हो रहे सी लेवल राइज हो रहे अदगी नेचुरल कैलामिटीज मैम थोरे अदुना मसी मैम से अखोइना लौरिबो खुंथांग एज एन इंडिविजुअल इन लौरिबो खुंथांग मैम दो अदुना से लोइना इम्पैक्ट तोबने पीपल्स पार्टिसिपेशन एनी गवर्नमेंट स्कीम्स नॉट ओनली फॉरेस्ट पुलिसिंग अदगी अखोइगी गवर्नमेंट की स्कीम्स मैम लेरिबा हेल्थ सेक्टर एजुकेशन सेक्टर सी मैम से सिदा पीपल की पार्टिसिपेशन यावतबदि यात DFO Dr. Revika Soivam Chanuna फोंदोखिबदा अखोइगी लमदा फंगबा अतोपा लेबाकता फंगदबा सा उसेक सिंगना मालेमदा अखोइबु सक ताकपना मरम ओइरगा मखोइबु मांगहनखिदनबा ngak senba haibasi अखोइगी थौदांगनि हाइखि नुमित असिदा डिस्ट्रिक्ट सिनबा थुंगना चकदबा 80% कैंपेन अमसो हौदोकपा ओइना DC बिष्णुपुर L विक्रमना लमथाखि मणिपुर से मपान मसक तारक मतमदा यामना मरुइना इहान हाना मसक ताप अमसे संगाई हाइबे सजी बखन अमसिनेबा मणिपुर संगाई खोइना संगाई से फसनी युको मतमदा इसा अमा मणिपुर ने हिना मसक तापने ओ संगाई गी लमदगा हाइजना संगाई सिना कोइबो मसक तापीबा मसम अमा ओइबनिना अखोइना संगाई से यामना चाथोक्सबा वाइल्ड लाइफ हाइबो कुजिंग मक्से अखोइगी नेशन अमगी चाथोक्नबा पोट अमा अखोइगी मरकता सिंबल अमा ओइना दुम लेरिबा असम हेक हारप मतमदा अखोइना वन होम राइनो से अखोइना असम हेक हारप मतमदा मखोइना मसिबु फजना कंजर्व तौरिबा खै असम की प्राइस से हेंगतना मी मयाम नमसा खंबा तौना लई हबको अदुना नकी थीम से को अखोइगी कल्चर स्टेट की आइडेंटिटी सी मयाम सु याम नमरु ओइबा मसिबु हिंगबा कानुदा अखोइगी कल्चर गिसु अवांग थाखा लापा दु मपोट मने हाइदना अखोइगी वाइल्ड लाइफ से दुना हंदकी थीम आवर वाइल्ड लाइफ आवर प्राइड ना हाइबसे को म्याम कुकी नुपी अनिगी वायरल वीडियो द नेशनल वुमेन कमीशन अमदी स्टेट वुमेन कमीशन ना सु मोटो केस तरोकलगा महिरोय नुपी मचा असिगी मतांगदा वाफम अमता फोंदोक्तबा असि लाइबक थिबनी मरम असिना मिहाद असिगी मतांगदा नेशनल वुमेन कमीशन ना एक्शन लखपिनबा से थाखरे हाइना लुकमाइ सलो फाउंडेशन गी माइकैदगी फोंदोखरे हिरम असिगी मतांगदा मणिपुर प्रेस क्लब ता पांगथोकपा पावगी मिफम अमदा लुकमाइ सलो के सेक्रेटरी असेम निमलाना हाई जुलाई 3 तगी मफम खंगदना मांगखरगा कुकी सिंगना तमथिना हातो पिखरिबा महिरोय अनिगी मनुंगदा महिरोय नुपी मचा हिजम निथोय ngambi asi nupi ama oibada natana chahi noribi महिरोय amane महिरोय ani hakhiba asida महिरोय nupa asibu laithokna khanbadi natte adubu nupi ama oina chahi noribi महिरोय nupi macha asibu tamthina ot neiraga hatpa asi nupi khunai oina aki tujuningai ne kuki nupi ani ge viral video adu ubada national women commission amadi state women commission na sumoto case lokhatkhi adubu महिरोय nupi macha asigi matangdadi ngasi fawa case lokhatpagi wafam tadri असेगुंबा अचाल मिराई नाइबा थबक असे तौबिगनु हाइना नेशनल वुमेन कमीशन द चे थाखरे स्टेट वुमेन कमीशन द सुसे थारने मसे फावद जस्टिस पीबीदब तारगदि नुपी खुनाय असिगी ओइना मिचंग लेट्रे हाइना खनगनि हाइखि लोइनना मणिपुर की हौजे ओरिबा फिबम असिना मरम ओइरगा लांजनादुना लैरिबसिंग असोक अपन नंगलबसिंग अमदि असि अना कया अदुगी अवाबदा सरुक याबा ओइना चाहि असिगी निंगोल साकौबदा लमदम असिगी नुपी खुनाइना सरुक यारगुमसे हाइना अपील तौखि नेशनल वुमेन कमीशन की ओइनदी मोकोइना तथागदबा फास्ट ट्रैक कोर्ट ट्रायल से मसी चथबियु अथुबदा
masigi case asidi lokat bigadabani karino haibada ngasagi departed soul chatkriba thawai duna pendaba aduna mana chatkriba lehoriba nupi kunai akoi dasu aduki matik kizana lairiba akoi gi asokpa thawai thamoi akoi gi pungning wakal mayam se adugumba justice adu pibirak pata taragadi o akoi nupi gi su achumba leibore nupi gi wakat chutabi na ba lei haiba se akoi na khanjaga duin aduna akoi nupi macha adugi masa ado kajik tang oirasu autopsy tawna ba machet amato isu pibiu Thasagi October gi tang tarukta Manipur Information Commission amasung Manipur University of Culture ani na khosamna duna pangthokiba RTI Week 2023 ga mai leinana pangthokiba painting competition da makok mathang tarak lava sengi fal lauthokre first position da Lamphel Art College ki Jijendra Laishram second position da Manipur University of Culture gi Kaithel Lakpam Silas amasung third position da Manipur University of Culture gi Laishram Bipin Singh ne Loina consolation prize da Naurem Birahari College ki Laifakpam Rohit Singh Kendra Vidyalaya Lamphel Park ki Daulas Lamba Mayum amadi Manipur University of Culture gi Ningthaujam Prithvi Raj ne Prize winner sing asigi certificate of honor thasigi tang tarada Manipur Press da pangthokpa thoram da yenthokani haina Manipur Information Commission gi State Chief Information Commissioner gi Cherol amana hairi Mumbai Police na haukiba sagol sangi ahing da terror mail ama fangkre mail adubu tharak libaduna Prime Minister Narendra Modi da death threat pirakpada natana Ahmedabad laibat Narendra Modi Stadium asi thugaigani haibagi threat tarakli hairi karigumba India government na lupa crore changa pirabadi loinana gangster Lawrence Bisnoibu thadok trabadi ICC Men's Cricket World Cup match kaya sanagadawriba stadium asi da attack sing satanaba terrorist sing su deploy tawduna thamle haina su mail aduda hairi World Cup match sing sanagajawriba asida attack sathagani haibaga mari leinana Mumbai Police na Khalistan leader Gurpat Wan Singh Panungi mathakta case ama register tawkhre hairi China ge Hangzhou da chathariba Asian Games 2023 gi ngasi 13 ni sanba numit fawada Indiana medal punna chamaga ama phangba ngamkhre ngasi 13 ni sanba numita India gi archery contingent na gold ani lova ngamkhre amadi compound archery da Abhishek Barmana silver amasung Aditi of Gopisana bronze phangkhre women kabadi da final da Indiana Taipeibu maithiba piduna gold phangkhi badminton gi mixed doubles finals da Chirag Sethi Satwik Sairaj Ranki Reddy na gold phangba ngamkhre hauzik fawba da Indiana gold kuntaruk silver 35 amasung bronze nifu punna medal chamaga ama phangkhre matang asida nuthulgi pau pizaba loisinjare image tv mi eng tabiri basingbu amukan na khurumjare